mayam ngasi video se pre-workout amasung post-workout da karamba khoi meal chabe yakani aduga khoina pre-workout amasung post-workout chabe reason na karino adu doi mayam ngasi video se share tawjage mayam video se soidna last pak MANIPIRI maitegi oiba health and fitness video gi damak mayam ai channel se subscribe to view amasung subscribe to loiraga manakta leiba notification bell su press tawba kawi ganu pre-workout meal haibasina khoina workout to de mang cha ga meal pre-workout meal kawi adu pre-workout meal da khoin cha doiba nutrition se khoina workout to matan mating pangal nutrition ngaktani ado yam mathau tare se carbs amasung protein ni carbs na khoina workout to mataw da sijina de glucose to adu gi carb tai fangani adu protein sina akhoi muscle breakdown oidana amasung muscle strength amasung performance increase hoina ba damakta khoi siga protein use to gani je protein gi damakta khoi se oats chaba yani egg chaba sagani aduga carbs ki damakta banana le sweet potato le sumba se khoi carbs ki damakta e to ba gani post workout habasina khoina workout to bol waraga chaga dabo meal du post workout kawe ar post workout se khoi kari chagani adu post workout se khoi carbs amasung protein se chagani aduga akhoi se cha da protein se supplement le mina supplement e to ya gani adu supplement le to mi gina eggs chawa ya gani aduga carbs ki damak ta khoi se siga mamang da haija gi baduni banana chawa ya gani sweet potato simu se e to ya gani aduga akhoina post workout to mathau ta protein se kari gino haibada khoina workout to matam da muscle breakdown oi gi bodo du yang recover oi bagi amasung muscle growth oina bagi damak ta khoi se protein use to bani ado carbs na khoina energy akoina use to ba glucose to kam refill oina bai damak ta aduga aina pre workout amasung post workout fat add to the reason sina fat se fatte ha banate yam mathau ta khoi overall diet ta du pre workout amasung post workout ta khoi jang digest oina bai damak ta se fat add to da bani ado mayam over atupa meal fat soida add to view aduga ising di mayam thapwa ko bi gana adu dia koina exercise to mutan sweat adu di humang ta gi ba sing do adu damak ta khoi se ising jam mathau ta no mu ta koi at least 2.5 natraka 3 liter ising no mathau ta ngasi video se mayam na ini khangau tabal lega so please comment to biro ado mayam ngasi to matang solution jerke mayam na channel subscribe to video taraga di please subscribe to be amasung subscribe to bol notification bell se press to ko wi gano thank you